ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯈꯨꯠꯁꯨ-ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯖꯤꯞꯁꯤ ꯑꯃ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯦꯀꯔ 4 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯟꯕꯤꯁꯤꯡ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯊꯥ 12 ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯦꯔꯦꯇꯤꯚ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ ꯃꯧ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡꯁꯤꯡ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯁꯤꯖꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯒꯚꯔꯅꯔ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯗꯦꯁꯥꯝ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝꯒꯤ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯁꯕꯖꯦꯛꯀꯤ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯑꯦꯛꯖꯥꯝ ꯍꯧꯒꯗꯕ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯋꯥꯠꯂꯤꯉꯩꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯪꯂꯛꯈꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯍꯥꯏꯔꯤ꯫ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯗꯦꯁꯥꯝꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯃꯗ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯊꯣꯏꯊꯣꯏꯕꯅ ꯍꯥꯏꯈꯤꯕꯗ ꯄꯨꯡ 7ꯗ ꯍꯧꯒꯗꯕ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯑꯣꯜ ꯏꯁ ꯒꯣꯜ ꯑꯃꯗꯤ ꯏꯟꯇꯔ ꯐꯨꯠꯕꯣꯜ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯍꯥꯏꯅ ꯀꯧꯕ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞ ꯑꯅꯤ ꯑꯁꯤꯗ ꯊꯥꯗꯣꯔꯛꯄ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯍꯧꯗ꯭ꯔꯤꯉꯩꯗ ꯀ꯭ꯋꯦꯁꯟ ꯂꯤꯛ ꯑꯣꯏꯔꯛꯄ ꯑꯁꯤꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯀꯌꯥꯝ ꯁꯦꯡꯅ ꯄꯥꯡꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯆꯥꯎꯅ ꯍꯪꯅꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯃꯊꯧ ꯄꯥꯡꯊꯣꯛꯇꯕꯇ ꯅꯠꯇꯅ ꯑꯔꯥꯟꯕ ꯀꯌꯥ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯆꯦꯟꯅꯕꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯧ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:40 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯃꯧ ꯑꯃ ꯃꯁꯥꯒꯤ ꯐꯃꯨꯡ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯕ ꯃꯧ ꯑꯁꯤ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯊꯧꯗꯥꯝ ꯑꯌꯤꯡꯕꯤ ꯗꯦꯕꯤ ꯆꯍꯤ 90 ꯃꯄꯨꯔꯣꯏꯕ ꯇꯦ.ꯍꯩꯆ. ꯁꯟꯖꯣꯏ ꯀꯧꯏ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯦꯀꯔ 4 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯟꯕꯤꯁꯤꯡ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯟꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯉꯔꯥꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯁꯉꯥꯏꯀꯣꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯗꯤ ꯍꯥꯡꯖꯣꯜ ꯍꯤꯜ ꯔꯦꯟꯖꯀꯤ ꯂꯝ ꯑꯦꯀꯔ 4 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯟꯕꯤꯁꯤꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯌꯥꯎꯅ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯨꯄꯥ 10,000 ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯄꯣꯄꯤ ꯃꯔꯨꯁꯤꯡ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯃꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯖꯤꯞꯁꯤ ꯑꯃ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡ ꯐꯥꯒꯠꯈ꯭ꯔꯦ꯫ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯂꯧꯈꯠꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯥꯡꯉꯊꯦꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄ꯭ꯂꯦꯠ ꯑꯃꯁꯨꯡ ꯗꯣꯀꯨꯃꯦꯟꯠ ꯌꯥꯎꯗꯕ ꯃꯥꯔꯨꯇꯤ ꯖꯤꯞꯁꯤ ꯒꯥꯔꯤ ꯑꯃ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯤꯕ ꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯌꯨꯝ 38 ꯔꯣꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏ 46 ꯔꯣꯝꯗ ꯃꯁꯥ-ꯃꯁꯥꯒꯤ ꯁꯛꯇꯥꯛ ꯆꯦ ꯄꯨꯊꯣꯛꯍꯟꯗꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯈꯤ꯫ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯗꯨꯗ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯕ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯃꯁꯨꯡ ꯗꯣꯀꯨꯃꯦꯟꯠ ꯌꯥꯎꯗꯕ ꯃꯥꯔꯨꯇꯤ ꯖꯤꯞꯁꯤ ꯑꯃ ꯄꯨꯂꯤꯁꯅ ꯁꯤꯖ ꯇꯧꯈꯤ꯫ ꯇꯨꯡꯗ ꯌꯨꯝ ꯑꯗꯨꯃꯛꯇꯗ ꯅꯣꯡꯃꯩꯒꯤ ꯁ꯭ꯂꯤꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯐꯤ ꯈꯔ ꯂꯩꯔꯝꯕꯗꯒꯤ ꯃꯗꯨꯁꯨ ꯁꯤꯖ ꯇꯧꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄꯗ ꯊꯤꯡꯉꯦꯜ ꯂꯩꯀꯥꯏꯗ ꯁꯤꯃꯦꯟꯠ ꯕꯦꯒꯅ ꯁꯥꯕ ꯕꯡꯀꯔ 2 ꯂꯩꯔꯝꯕꯗꯒꯤ ꯃꯅꯨꯡ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯕ꯭ꯂꯥꯡꯀꯦꯠ, ꯃꯣꯟ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯂꯩꯔꯝꯕꯗꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯁꯤꯖ ꯇꯧꯈꯤ꯫ ꯇꯨꯡꯗ ꯕꯡꯀꯔꯁꯤꯡ ꯑꯗꯨꯁꯨ ꯁꯤꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯊꯥ 12 ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯦꯔꯦꯇꯤꯚ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯤ꯫ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ ꯚꯥꯔꯠꯀꯤ ꯀꯣꯅꯨꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯀꯤ ꯕꯥꯠ ꯀꯧꯕ ꯊꯧꯔꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯌꯥꯎꯈꯤꯕ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯅꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯉꯁꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯔꯤꯕ꯭ꯌꯨꯇꯜ ꯇꯨ ꯃꯅꯤꯄꯨꯔ ꯀꯤ ꯕꯥꯠ ꯀꯧꯕ ꯂꯥꯏꯚ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯥ 12 ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯦꯔꯦꯇꯤꯚ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ-ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯇꯥꯌꯔꯗ IAS ꯑꯥꯔ.ꯀꯦ. ꯅꯤꯃꯥꯏ, IGN ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯍꯣꯃꯦꯟ ꯊꯥꯡꯖꯝ, DM ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯅꯣꯅꯤ ꯑꯔꯥꯝꯕꯝ, ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ, ꯍꯤꯁꯇꯣꯔꯤꯌꯟ ꯗꯣꯛꯇꯔ ꯃꯥꯂꯦꯝ ꯅꯤꯡꯊꯧꯖꯥ ꯑꯃꯗꯤ ꯃꯁꯥꯠꯀꯤ ꯐꯣꯔꯃꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯤꯔꯥꯖ ꯁꯥꯍ ꯀꯣꯔꯤꯅ ꯄꯦꯅꯦꯂꯤꯁꯠ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯀꯤ ꯕꯥꯠꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯣꯡꯗꯣꯛꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯅꯩꯅꯗꯨꯅ ꯑꯆꯨꯝ-ꯑꯔꯥꯟꯁꯤꯡ ꯄꯨꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ UNIꯒꯤ ꯕ꯭ꯌꯨꯔꯣ ꯆꯤꯐ ꯅꯤꯡꯊꯧꯈꯣꯡꯖꯝ ꯁꯠꯌꯖꯤꯠꯅ ꯃꯣꯗꯔꯦꯇꯔ ꯑꯣꯏꯈꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯂꯥꯏꯚ ꯊꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ-ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ 12 ꯍꯦꯟꯅ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ
tongan-tonganba Indiagi mafamsingdagi miyoi kayana tongan-tonganba narrative-sing puthokduna disinformation amadi misinformation campaign kaya chathaduna thokliba irang asi lana uhankiba yabagi fivam amada lakli. Maram asidagi tongan-tonganba maru oiba issue kaya ama lana uhankibasu laikhre. Matam amada kuki militant-singna drone bombing chatharakba matamda Indiagi army chief yauna Manipurda drone bombing chathaba laite ground report tagi khangba ngamle haina fongdokhiba amadi Thaidokna bohotnakiba du handak NIA na court file torakpa matamdadi drone bombing nifu henna thadaduna landakre. Maduda chenaba miyoi su fare haina fongdorakpa asina India ki achau asang kayana Manipur gi irang asigi matangda misinformation campaign chathaduna lamdam asigi micham miyam kayada chamamnaba pokhale haiduna mayek sengna haiki. Mahakna makhatana hairiba asidagi ngakthokpa ngamnabagi khongthang ama oina ngasi ahanbo oina thoram asi pangthokpani ahanbo oina pangthokliba thoram asida tha asigi 19 da Delhi da India gi masak naiba miyoi kayana saruk yaduna senkiba Manipur ke bad kauba thoram amada hanagi Union Home Secretary amadi hanagi Manipur gi Chief Justice ki maikaidagi irang asigi matangda afaba achumba wafam kaya thamkhrabasu atokpa panelist kayana aranba wafam kaya fongdokhiba aduna India gi miyoi kayadasu lana uhankhiba amadi lamjing khibana Maram oiraga ngasi thoram asi Manipur ki bad paukhum pinaba rebuttal oina pangthokpani haiki. Lamdam asigi ipa-ipu singna thambiramba wakhal lausing hauziki mirol na sizinaba mathau tai Governor. Indian Institute of Information Technology IIIT Senapati gi City Campus nauna saba class sangaba galoinana Indian College Systems IKSE Higher Education haiba hiramda numitnini chathagadaba thoram ama Manipur gi Governor Ajay Kumar Bhalana hudokre. Thoram aduda IIIT Senapati gi BOG gi Chairman Suki Orawan, Director Professor Krishnanand Bhaskar amadi miyoi kayana saruk yakiba thoram aduda Governor na nauna saba classroom sangaki amadi Swami Vivekananda Auditorium su maikhum hangdokhi. Ngasi pangthokhiba thoram aduda saruk yaraduna Governor Ajay Kumar Bhalana fongdokhibada India gi maihorol dagi tongan-tonganba ana layeng pathap leibada natana lamdam asida hawkhiba ahal laman singna thambiramba tongan-tonganba hiram kayada kanaba wakhal lausing marang kaina lei Manipur gi oina su lamdam asigi top-toppa maihorol dagi oiba wari kaya leibada natana hiram kayada malemda leitaba amadi fangdaba wakhal lausing kaya pikthana leiba lamdam amani Masi ngasigi mirol na yokhatpada natana hiramsing asi chawkhathanduna malemgi miyamda masigi kanaba fanghanba yamna mathau tai lamdam asida mamangaidagi sizinaraklaba lawu singugi pathap yauna lamdam asigi sakyeng mingsal oiriba loktak pat asida ngami singna nga fabagi mawong mataw asi lamdam asida natana malemda atopa mafam amada uba fangdaba tonganba yamna magun leiba amani aikhoigi ipa-ipu singna sizinaramba wakhal lausing asi sizinaduna ngasigi mirol na higher education da hapchinduna thambiramliba lausing asigi kanaba lawba yamna mathau tai India gi awang nongpok lamdam yauna Manipur gi hogalakliba mahairoi singna tongan-tongan ba competitive exam da saruk yabagi chang yamna nemli hiram asida mari leinaba institution singna ahenba mityeng changduna mahiroi singbu asigumba competitive exam singda mahiroi yamna saruk yananaba makhoibu pukning thogatpa amadi thongna happa mathau tai haina su mahakna makhatana fongdokhi lamdam asigi tongan-tonganba police station singda khutsukulai surrender torakpa leptri Police tagi fangba pau amana hai Imphal East District ki Andro Police Station da SLR nongmai adugi magazine ama surrender torakhi. District asimok ki Sagolmang Police Station da SLR nongmai adugi magazine yawba carbine gun mari atopa magazine amadi kapa yariba nongmai marukun mathoi surrender torakhi hairi. Amarom da su Haingang Police Station da 9mm pistol SLR gi tube launching mari kapa yariba nongmai marutara ammunition box bulletproof jacket test cell smoke grenade helmet wireless set ani kapthokraba nongmai marukhra amadi atei potlam khara surrender torakhi hairi Amarom da Nambol Police Station da su tongan-tongan ba khutsukulai ke amarom surrender torakre kulai sing adudi countrymet SBBL countrymet rifle SBBL amari DBBL 303 rifle rifle adugi magazine rifle adugi kapayari ba marutara mga tear smoke gun 7.62 mm gi nongmai marutaruk 36 hand grenade smoke grenade test cell normal tear gas smoke cell soft nose tear smoke cell mari LR tear smoke cell handset bulletproof plate bulletproof vest nipan assault vest mari amadi armor helmet taruk ni hairi Amarom da Moirang Police Station da su Khutlai ki amarom surrender torakhi Khulai sing adudi SBBL DBBL magazine yawba carbine sa magazine gun 303 rifle gi kapayari ba maru humdra 7.62 mm